अतोपा अहानबदा मरुइबा पाउ खरा म्याम दा थमजगे MLA Paolienlal हौकु की मथक्ता क्रिमिनल कंप्लेंट फाइल तौखरे हाइदि नेशनल टेलीविजन इंटरव्यू अमदा लेजिस्लेचर सिना एक्ट ऑफ रिवेंज ओइना किडनैपिंग अमसुंग नुपी अहुम लोइनना अंगा अहुम जिरिबमदा हाटखिबगी मतांगदा नेशनल टेलीविजन इंटरव्यू दा फोंदोखिबगा मरी लैनना MLA सिगी मथक्ता क्रिमिनल कंप्लेंट फाइल तौखिबने हाइदि मनोरंजन शर्मा एडवोकेट रिपोर्टर सिंह फोंदोखिबगी मतुंग इनदी MLA Paolienlal हौकिबकी माकी मयोक्ता केस फाइल तौखिबसी सब जुडिशियल मजिस्ट्रेट इम्फाल वेस्ट तौखिबने हाइदि लोइनना केस फाइल असि रिटायर्ड आर्मी ऑफिसर सेरम तेकेंद्रजना हौजि हौजि ओरिपोक अपुनबा लोकि प्रेसिडेंट ओइरिबसिना तौखिबने हाइनसु पाउसना मखाताना फोंदोकली अमरोमदना सोशल मीडिया साइट ओरिबा फेसबुक ता महाराजा सनाजाओबा लैसेमबना फोंदोरपो अफम खरम यामदा तेंतकना थमजगी सफु कायरगा क्वाकना हराउखिनी हेड स्पीचिंग वीडियो अमसुंग कमेंट एक्सेट्रा लोइना मुक्ता लाउथुकनसेबा वाफम फोंदोरखली अमरोमदना MP महाराजा सनाजाओबा लैसेमबदगी तेंतकना म्यामदा थमजगी हंतक Meitei Meitei pangal community singi marakta misunderstanding amasung misconception laikhibasigi matangda Maharaja Sanajaoba laisimba yauna yamna fruitful oiba session ama communities anigi leaders sing yauna sana kunungda haibading asi January gi tang taruk English sing ani kunga manga da pangthokre loinana resolution khare laukre resolve tawraduna community anina sai kya mamang digi hauna as all peaceful coexistence oina sathaduna laglibasi maintain tawduna thamba loinana social ethics amasung religious practices singda amana amada respect tawba adugo handakta nungnaningai oina thokiba thawdo adu strongly condemn tawbaga loinana logi matungina culprits adu punish tawba haibu wafum yauri community anidigi members singna amana amagi mayokta commenting tawba tokpa loinana communal tension formata head speech piba avoid tawba haiba sing asi yauri loinana haiba sing asi violate tawba kangu sing asi cyber crime department request tawroduna akanba punishment piba haiba yauri Manipur optional ki maikai digi maruibi ipau sing myamna thamjagi ahanbada film haiba sikhunagi sangil mingselni film industry sakot hanbatangai for the RK Urmila film haiba si Kunayamagi sakil mingsilni film da kunayamagi masak sapsan utuna awan ba kunayama purak pada sauna mating pangli maramasna Manipur film industry sakot hanbat tangai fadi apaba film singasi education ki asoba lesson amani hain state central library imphal gi sip librarians RK Urmila na phongtokre wapamasi numit nini subna library and information center kaksing ki auditorium na satharaki ba Manipur gi feature film Yau Thengba Khuimubu Lanjanaraklaba IDP Singda Yanghanbigi Loishinbigi Thoramda Athoiba Mithunglen Oina Sarugyakibi RK Urmila na Phongtokibani Zaidip Memorials Foundation Imphal na present tawba ipak film production Manipur gi banner makhada Dr. RK Nayan Sanana puthokpa Rakesh Naurem na direction piba Manipur feature film Yau Thengba Khuimugi special oina utuna indoor stadium kaksingi relief camp da lairiba IDP singamadi miyamda yanghanbigi thorama singarangdagi satharakibani ngasi loisinbigi thorama dur state central library imphal gi sip library RK Urmila na athuba mithungle ipak film production Manipur gi advisor khondongbam ongbi gunamani leimna thorama pu amadi Masasanu Kaksingi President Dr. Meitei Pramodini na akanaba mithunglen oina sarugyaki athorba mithunglen gi warol piraduna RK Urmila na makhata na phongdokibada Manipuri film na malem gi film da phida kya phanglakpa sauthokpa phawi ipak film na Manipur gi film industry sida aphaba miyam da paujal piba film kaya leptana puthorakpa si thaganingai ni film sigi director Rakesh Naurem na phongdokibada thakun sujilaklaba lalasina maram oiraga lanjenaraktuna hauji indoor stadium kaksingi relief camp da wana punsi leliba inmate singda ngihaktang da oirabasu pothajanabagi wakhalonda numinni subna Yau Thengba Khuimu asi library and information center kaksingi auditorium sida kachabani film si sai taraga nipan nagi na kun mathoi angang singamadi yumpalba nupa oibisingda yamna yenganingi film sidagi loksin bi yaba kanaba singlabiyu
अखनब मिथुंगलिन ओइना सरुक याखिबि डॉक्टर नोंमाइथेम प्रमोदिनी फोंदोखिबदा मणिपुरी फिल्म की खोजता इहौ थेंब खुइमु हारिब फिल्म असि थोइदोकना मियामदा मरु ओइना नुपी मसासिंग अमदि युम पालब मसा लैरब नुपासिंगदा मेसेज पीबा अफब फिल्म अमनि हाइना लवी फिल्म असिगी डायरेक्टर राकेश नौरेम थोइदोकना फिल्म की लमदा काथोकपा मगा लोइनना इचंग थौना संगसिलकलिबा फिल्म थौमी अमनि माकी याउ थेंब खुइमु हारिब फिल्म असि मियामना येंगबदा थोइदोकना कानब फिल्म अमनि हाइबसि ngarang फिल्म असि येंगबदा खंखि अमरोमदना सिक्योरिटी फोर्स न लमेन तुहेन मसिंग खुद थादबगी मरम करिगिनो स्टेट असिगी लो इन्फोर्सिंग एजेंसी सिंग मियाम की पुंसी मसम लंथुम ngak sen mangamdri lamen tuyen masing na law makuta paisin duna mihat mipun yum kai mai thabana sing war crime sing sa thabada control to mangamdri law enforcing agency punsi amade military paramilitary na sing forcing law and order amadi miyam ki punsi masum lanthum ngak sena na irang leba mafam sing maru oina sing amasum singya tamya ki tuan mafam sing da security post hangna bo hona bada miyam ki mayok ta leiba lamen tuhen ba illegal migrants singna aikhogi lamni security sanglakpa madi posting hangbu yaro habiga athingba pibaga loinana crime singsa tharakpada personal singna kari su tawbu ngamdana usuk yungbugum leiba tarabadi kaidongaida law and order control tawbu ngamloi crime control tawnaba leiba state force amadi central government thajilakpa security force singna makogi mathau matam sana pangthokpa ngamdrabadi law enforcing leibigi wantuk leirakloi state asida law gi wangbada sangsilakiba sin ko ki jawgi mioi kanglup singna state asigi apunba saktam thuwairaga makoi singi toiba tongan leiba separate administration semgani haiba manglanda atamnana Meitei miyam ki mathak to war crime sa tharkiba sahi ani mapung phajilaklaba fawba center amasum state lengangna singnarakhiba singi mathakta lokhat pham tokpa thabak sing lokhatuna matam sana serak pi bangamdaba lebak thibani state asida lamen tuhen bisingna lepa leitana sahi ani rom sa tharkiba war crime da miyoi sani hen sikre kaya amana thiba khangdana mangkre makoina yum kya mai thakibadagi miyoi lising khumfurom relief camps na sangjapam lauduna hingbagi wan thuk yaudana hingli lamen tuyen sin kuki zau narco terrorist na Meitei miyam ki mathak sa tharakliba war crime asi yamna tangna thokpa khwaidagi tamthiba makhal ki crime ni lawi asiguma tamthiraba terrorism ki crime singda senaba sing lakshinana India government ki makedigi akhanaba thabak thorom sing pekhatpa uba phangdri masimakti miyam gi lebak thiba amadi hidden agenda ama leibagi ra haiba uhang lerakliba sida central government gi lusing basingna ngakpham thokti state asigi law and order control tawna bani haiduna governor kya hong duna thajilakre adubo irang lakshin ba ngamdabadagi makoi sing adu lathokraba matung January 3 da anabu governor oina Ajay Kumar Bala wasak lawduna mathau pangthokpakre adubo leibak thibade anabu governor wasak lawba numit adumaktada Kangpokpi district ki cycle Assembly constituency ki manungsana koki na khundaba mafamda BSF amasum CRPF lauthoknaba koki singna demand torakpagi irangda district asigi SP Manoj Prabhakar asu apan nangan khibadanatna office langoi sanchinanaba koki theory sing yauna masing yamlaba miyoi singna hona khibagi thaudo adubu makoina law makuta paisinbagi khwaidigi sawba crime ni koki miyamna horakhi birang aduda Myanmar base ki koki terrorist na mukuta apapa makhal ki lal sukulai paiduna yawba viral video singdigi uba masum khanglabsu security force ngi makedigi makoi mathakta action amata lokhat khidaba asigi maram karigino tamthiraba crime sa tharkiba singedugi mathakta khud hananab order pidabigi maram na karigino security force na masanga thoksana ba mandi police station langoi chanchinana bo hona rakhiba dudagi ngak thoksana ba pakhum pi khidaba du lebuk thibani koki terrorist na crime sing sa thabada security force na free thaba mandi makhogi mafam da minung sigi miyeng loinana yengbagi thawong sing lisang sina sa tarakibagi mai oina makuta lo paisin bagum lenga amasum miyam gi mathakta makhogi leirakhiba sing lawi amaromdana marebak amadi miyam gi punsi lanthum ngak si leba Meitei singna makhogi movement lakshinana bo hona bangamdana security force singna athingba pibadana tana phaba amadi hatpagi thawong cha thariba sina maram oiraga central government na wathok asigi woroisin wari sarga purakani habisi ngasi yonglei merei naiba yong tayel sathaduna state ki apunbagi saktam amadi administration da akaiba thonana bo honaba political gweba lalong sa thabani lawi law enforcing agency singna law and order ngak pangamdabadagi lamen tuyen singna law makuta paisin krabara haibigi sauna singna ba leire haiba kangla pau gi editorial myam da makhata na thamjari
Makha chatharakpoi topa paw khorna Black Sea da thau yurakhraba matung tarakpada Russia na Crimea da emergency lakthokre. Haukiba tha da Black Sea da Russia gi thau puba jahaz da gi thau yurakhraba matung tarakpada Crimea region state of emergency lakthokpaga loinana samudra khongbal gi lamdam sing asida thau sengdokpa hokre haina media report ki warol matung ina phongdokli. Sevastopol city gi Russia na install topa governor Mikhail Razboyazev na phongdo ki warol gi matung ina minor oina pollution thokpa gi thawong sing adu nauna likhul liraga sengdona bagi damakta Sevastopol city state of emergency declared okre masina maram oiraga authorities sing adu da ahen sakti pibaga loinana athuba matamda warep lawba ngambegi sakti dusu lekre masi maroina citizen sing adu makoi gi mayumdagi evacuate tawhanbegi thawrang singba sing adu khudak to warep lawba ngamali Black Sea amadi Sea of Azov ki marakta sieliba Kursk state amadi Crimea ga Kursk peninsula ga Russia gi Krasnodar region ga khangdoknariba mafam sing adu da maru oina thau sungdokpagi thaba adu yamna kana sathari rescue workers sing na yamdrabada contaminate sand metric ton lising marfuga taruklom hena clear tawkhre haina emergency ministry gi mekai digi thangja numita phongdokre ariba matam gi oina tanker sing adudagi thau yorakhibadu maru oina December 15 da nonglei nungsit ama thengnabadagini masida jahaz amadi lupkiba adu atopa jahaz amana samudra khongbalda thengjilaga pandra lekhi hauji miyoi lising tararam sijinaduna thau yorakraba samudra khongbal gi lamdam adu sengdokna bohonari emergency ministry gi mekai digi phongdorakhiba wapum mada thau yusilakpadagi phatraba soil sing adu khomjilaga sengdokpigi thaba adu yamna kana sathari Masimo maru oina Russia gi Kuban region amadi Crimea da sathari Crimea si Russia na English ngani ga taraga mari gi matamda namdon annex tokibani adubu masi malem gi lewak singna di recognize tawtri ministry asi gi mekai digi thadorakhiba video footage ta protective suit set jaraba worker kyana thau singdopi gi sathari ba saktam singadu uthoraki Russia gi transport ministry na phongdo ki buwap mamada expert sing nasu thau metric ton lisingani gi samri di samudra gi lamdam adu da yuthakre thau yu khraba jahaz sing adu sahi yankai rom helaba ariba matam gi jahaz ngaktani jahaz ani aduna puna thau metric ton lising mapan ga sani pukhi yu khiba thau sing adu gi manungda heavy M100 grade fuel oil yawri hariba thau sing ji social degree kunga manga gi temperature da solidify tawkhrabani ate atopo oil products singa manadaba mawongda hariba thau makal asidi laimaida tawthakre hairi hensu pausta makata na phongdorakli makasa tharak poina topa pawmana India ga tension hengalakhiba serakta Bangladesh na teng amadi anobu lani khusukulai sing laisinna ba thawrang tawkhre India ga yanada ba hengalakhiba serakta Bangladesh na teng amadi ate atop lani khusukulai sing laisinna ba thawrang tawkhre haina media report ki warol matungin phongdokli Bangladesh levas na India gi awang nongpok thangba madi nongsup thang lamdam gi saruk amadi kha thangbada Bay of Bengal ngamkhai paring thangnana lairibani masigi sumathakta Myanmar kilometer chani go humdra sang ngamkhai paring Bangladesh ka thangnana lairibani Bangladesh na India ga tainaba ngamkhai paring gi sarukta drone sisinakhraba matung tarakpada teng amadi atopa langi khusukhulai sing deploy tawnaba thawrang satakre masigi saruk amoina Bangladesh na teng sing adu laisinna ba thawrang tawrakhibani masigi damakta Bangladesh na Turkey gi wari saduna teng laisinna ba thawrang tawkhre Bangladesh na handakta Turkey na sab drone sing India ga tainaba ngamkhai paring gi sarukta deploy tawkhrabagi matung tarakpa thawrang adu satharakibani Bangladesh leba asina Turkey gi company Octocar automotive be sabuma sanayi AS ka wari sanana ba hokre masi maroina light tank kunga taruk lainabagi damaktani Turkey gi government su Bangladesh po anobu lani khusuklai singa do pina ba honabada mating pangdi Turkey gi Octocar hairiba company asina teng yauna makhal makha kya gi lan khusuklai kya puthoi Octocar na puthorakliba teng makhal singa du gi manungna Turkey army na sijinari ba alte haina khangnaba teng makhal su yauri hairiba teng makhal si sarangna ton khumfuga manga gi sang lumi alte teng asi geographical condition da yanglakhiba matamda Bangladesh ki oinati yamna chawba amadi arumba makhal gi oiba teng oi Bangladesh leba asi mapung oina flat oiba amadi terrain gi lamdam park sana leibu oiri masina maram oirga Bangladesh na aramba teng leraba yana lei
Aramateng hariba makhala sidi ton taraga mapan khaktam mulumi loinana Bangladesh ki landscape asige yenglakpa matamna suna boina thui haujik lairiba asobu wang amadi karigi damakta Bangladesh na tengsing adu laisinba pamlibano haibasini handakta Turkey na Pakistan na lani kusuklai kyama yon khibagi thawdok laikre Pakistan leba asu Muslim na majority oiba lebangni Bangladesh leba asu Muslim na majority oiba leba oibana Turkey ga military gi oiba anakpa mari lainari maramdi Turkey leba asu Muslim na majority oiriba laibakni haidensu pausuda makhatana phongdorakli Makasa tharak poina to papamna car accident the BJP ki lusingba ani laikhidre Orissa ki Sambalpur district the BJP ki lusingba ani car accident laikhidre car adu tonglakpa miyoi mari na sokpari ki hospital laikanari Sambalpur district police na phongdokhibada national highway number 53 gi Burla police station area da ngasi nungthil amaga makhairum tabada thawdo si thokibani car adu da BJP ki lusingba singasi punna tonglaga lakpada maningdagi truck amana thombagi gari edu longki miyoi tarumak hospital pukatuna laikanaki adubu BJP gi maru oiba lusingba ani asidi laikanaba ngamdana hospital laikhidraba miyoi singa dudi BJP gi Gosla Mandal President Devendra Nayak amadi hanagi Sarpanch Muralidhar Sauriya kawi makoi ani hospital yoraba matung laikatnaraga doctor na sire haina phongdorakibani makoi asi BJP gi senior leader Nauri Nayaka naknaba miyoi singi accident adura sokpadagi laikatnariba Suresh Chandana phongdokibada makoi na tongliba car adura truck aduna atamnana thomjilakpa mali truck aduna car adura anirak thomjilakhi kanagumba kharana car asida tongliba miyoi singna atamnana attack tawnaba thomjilakpa mali truck aduna car maning lomdagi thomlakpa adura car adu onki gari manungna tolakpa miyoi manga mak wakal mangki maku wakal tarakpa matamna hospital lairam khenasu phongdokhi haidi soklaba miyoi singi phibam hanagi MLA nayak na satuna yengsinkhre hainasu pau sida makhatana phongdorakli aduga tentang na sumna myam da thamjaramge haujiko inadi myam pau matang se lusinjarage masum myam puna anauba update ngamina sena channel sigi mekerigi myangi mafam da makhatana thamjari myam puna anauba update ngamina se